SSC recommend yaw sat khiba myoi ahum thiba khangdana lekhibudu amadi sep oina kanma ngamkhre hauji manipur police ta sinarak le habagi pawmu phangli aduga makhata na myoi ani amadi hauji phogi oina paw phongnaba ngamdri makhata na akhoi kethelwan biharaga manipur da akhoi ani ahum thokna leibasida maitai macha singda yaw satpada confusion leibagi matangda arambai gi PRO Robin Mangangna wahum khara thambagi matangni haiba video si loiba phongudang miyeng taminasi ngarangi thokdok siam nuaite ngarang apai moidang pok manaki kethel manbi haitare jiri line ki kethel manbi sta hojik si SSC gi recruitment exam ma pangthok na bidang ta hojik lebak si di unemployment youth te atu ki matik yam ablina tawengang phangna daba thabok tongning ba awana leita laira ma yam manong nong hengala ablina moi ju thabok tu tongning mandana yaw sati chajabani adubo yamna thoning daba thodo yamna nuai tabai tare ngarang thawalom dagi apai angang ahum nupam cha ahum moi ji hana somgi la engi lambi ji khangdaba gira karmai tawno akoi gi Google Map te yenga kaithel manbi na search tawr kanda kaithel manbi si hauji ki jiri line ni kaithel manbi ji ma then akoi awang romda kapopi oromdai da koi saprame sorry kalapahar yoramdai da kaithel manbi na ma kuki gi ora kuki leba ko kuki dominated area ni adagi akoi maitei gi kaithel manbi ju lei nongpo kaithel manbi ga na som le yaipo som line da nongrom kaithel manbi ga na mai tawdana lam maming mana bakhalai adu moina changsaluri si akoi gi kangpopi yoramdai kaithel manbi rom do changsalo ma adu thamjaning mapum di akoi angang jing ji ju karmai tawbono moi yamna angang ju nate smartphone mo loi pairabni lebak ki rang ji sei ani sujalabni adu loina ma khangaba taraba manipur ai ji pikhraba kanoni ana masida khangdaba udabam leina na threw ji si kadai kadai bo sat pa ya ya de ji ju matam chupada aina ngang leitana toina mayam da remind tawdana awangdana de henbe ya de khadana de henbe ya de mangdana de henbe ya de ing tawdana mayam da ngang leitana awareness pijabni adai akoina pidaba akoi isa na joji khangmon thokpani adagi amuksu sekmai heglan khatpaga akoi kala tombi bazar board ki forest gate chida checking ju leibne hoji koi gi BSF then Manipur police kamayam torgan combined checking aduda sign board am ju thepne ba beyond this limit akoi Kangpopi district leire hana sign board ju adu kamai tor kadom degi lisal laga kamai na chasallu bano do phare sigumba si am thokre awang na ge mini pan sure mai chasallu ga halaki dabji ado thokre pare hogre aduna masi ngarangi thodok sina aroi bo isi awang mai ge khakti wanati kharom da sudungai mangom da sudungai chatke hai tar ga di mapam du da lambi da apoi maitei taba area sing da khara hangbi ge damne kitang isana suspect dot kitang lei tar ga di area je hoi hangbi ge dabni aduga police station laigani mana anakba adum police station langani police station haiji ayamana highway da kaida sorongpan da leina wa tani police station la gate da kaida hangbe ai wari sabe ai chatpa yaba ya da baduda ga kano to godamni moidi mateng logodamni guide logodamni adu amatana tana akoi chani yuni akoi adu to godamni haiduna bu ekta akoi thabak tu dagi di life na hena preciously oidana ko aduna hoje akoi gi recruitment tawhom akoi jiri bamlongi line gi kaithel man bisi da jo asi akoi gi unit 48 sorry unit 14 akoi unit mam unit ki kangbu ai commander wari sare adwain tawga police ki mateng lawga police ka support pamaraga akoi maduda lai ban ha sing ado awareness pi na ba mateng pang na ba kaidong na ba yam kanna khara hotna biu na ina kanna hai kre ado commander na suksoi da na moi kanna hotna jarage mateng pang ge sugumba thoaning do myam thoktana ba hadana hare moi mateng pangju hogre kaithel manbi da kaida karadana hasing renta barada laini na tawram baching moi ne loktho ganda adu de khar kumaga maiteng na namna taba moidang pokta kaida karada lai hengre adumai tawdana aduna wafam jaina Assam Rifle authority the so I would like to request to the Assam Rifle authorities it's just a sincere request from me that as there is a conflict between Meitei and Kuki communities at this present situation. So Kaithel Manbi, Jilong Kaithel Manbi is mostly mainly danced by this Kuki community. So I request the Assam Rifle authority to kindly guide the students, guide the youth
who have been coming there for a recruitment for army rally, so that they will not face any untoward or any unwanted incidents again. So if the Assam Rifle authorities held them to pick up and drag up till Moidangpuk area from Kaithilmanbi, then I think there won't be any problem in the future. So it's my sincere request again to the Assam Rifle authority to kindly help them, to kindly send them a vehicle for a pick and drop till Moidangpuk from Kaithilmanbi. So kindly take up this necessary action. It's a sincere request. Adumai tawdana Assam Rifle nasu Moidangpuk swaibo area bawda pick and drop haib tare ko amuk thinbirakpa amuk Moidangpuk area do idiki lokat piba tawraga disi ki thwaning no thodok si thoi maramdi madugi area du kukina hena densely populated oye ba metai la gasu aduna hamjaning wafamdi akoi ijinau sing bapta si akoi chatninge haduna pangsat chatkumsi hana akoi mafam du chalure khangi adu ada tawduna akoi changsan mahte yade hojik yam lui hojik tawrisi lani phagi nate angan game sanab nate ko bon sanab nate aduna kaisuna tawda second amda akoi thawai mangadorimi sidorimi aduna akoi Johnson ko ba ina amadi ucha amadi thadorakre na koi tare yam phare la phare aduga ani wali badusu khara mana madu same oire hai khara mana bhapta dri ko ki whatsapp group di karem kathai na ba adu to re da to re ha bisu ko edum thengai adu bi sona sanbi dana awang ngai bi budu ko bru na sanbi dana makoi bu tek tangam dana soi tangam dana amuk hana mayumda mapa ma da machin manau da sinabi ra ko ore sanu ha dana ina su khrum jage aduga ko yam section si aduna ko any chaning ba magi mari sai ni panj da chaning kuding makta akhang hi tanabiraga pau lobiraga adumai tawga ko chachi thabak tawsi ha ko je thank you.